Kangpokpi manung chana laiba Lungtin village ki double murder case ta chenaba miui amanga si Kangpokpi police station ki special investigation team amana fare police ki paw amana far ba miui edu Komunon village tagi Lengzagin Eli Zovi Hangsing chahi kuntraga taret apokpa henpau Hangsing kawi hairi mahak cycle police station ki manung chanba Makoksing village manaki asukpa jungle amadagi fa bangam khibani tungda miui asina haidorakpadagi police na thi humbada Komunon village manaki jungle amadagi assault rifle ani loinana magazine kaya fagat pangam ke haina police ki paw aduna phongdorakli operation adu thangkhoson haukip MPS additional SP law and order Kangpokpi na Karthik Maladi IPS SP Kangpokpi gi lamjing lamtak makhada chathakibani makhata ba ain gi oibe action lokhatna ba farba miui adu ko loinana khutlai sing adu cycle police station da khosina kre hairi Manipur da coronavirus ki case masing mi painingai oina leftana hengalakpa laibadagi laingakna phibam laksinanaba lakhulakpa hena kansin ba khongthang ama oina ngasi ayuk anganbadagi state pumbada total curfew hokre numit tarani gi oiba curfew asina tongan tongan ba essential service ki oiba thabak thorom kayadi consiloi haina laingakna hairi paramilitary forces yauna state police na laikai khungang amadi maru oiba mafam kayada curfew mapung phana salainanaba ngak senbagi thabak kanketkhre lambi dami amadi gari chatpa ukhidre mapam punamak khuntak lansikre Manipur da ngarang record oina pung kunmari da coronavirus ki case lising amaga chamaga humputara mathoi thengnaki loinana punna mioi taraga manga sikhi July 15 fawada positivity rate chada taradagi hena report tawba leibak asigi state amasung union territory punna tarani thoigi manungda Manipur su yauri chaliba tha asigi Manipur gi oina di coronavirus case masing yamna hengalakpa tha oiri state asigi oina apunba case lot housing lising marifuga humdoiga chanipan yankhaiga mapan yaure laingak na huji COVID-19 mayok na ba laukhalakliba anobo khongthang ase miyam hupna support tominasi haina cabin PD minister Thoksom Saitabatana Manipur gi miyam da appeal tawkhre telephonic talk amada minister Saitabatana hai ngasidagi haukiba laingak na thamliba numit tarani gi oiba total curfew si support tominasi aikhoi punna COVID-19 gi mayokta lanthei minaba changi asigumlaba chiraba tanfamasida mioi amatana rajniti gi oiba khudong chaba launana pandam da aranba propaganda sandokpigano hainasu joint committee on COVID-19 gi convener su oiba minister Saitabatana appeal tawki holia phase the koi government na phajana thengna ji ra ko sima point ni adu bo second wave lawo tam da di thaka sinna makhan makha kya gi adama SOP law to kana adi covid appropriate behavior mayama kai san de da ba mayama khan da vaccination to jira law da mayam holle adu public sina support of the tin na ta process sukra support of what to number mo kanda ana ai out of control da adu no mo yamdra da tarai no kada sirabu man ya lo punchi ha pandila tra adu mathakta mo percentage se wo positive wo chance di ni mathakta adum ya matum chatle 14%, 15%, 13% ana summa me na sum hendla aga koi de lewa siu Imphal West da total curfew manungda duty taba district asigi police officer amasung traffic ki yauna person sing da district SP na ngasi face mask thanana ba ising amasung sanitizer sing piduna pukning thogot khre Wangjing 10th assembly constituency gi MLA Paunam Brojen gi mideng makhada Manipur lenga ki manereda gi makhada pirakpa mahiru singi study reading camp kendra sigi langathel da leiba tongan ba school mari gi apunba mahiroi chani ka humphum doida Agriculture and Allied Farmers Foundation AAFF na sinduna ngarang khusinakre AAFF ki president Paunam Santikumar na luchingduna pangthokkiba thorom aduda PIZ group ki media advisor Rakesh Naurem MLA P Brojen gi PRO S Zaideba Singh BJP Wangjing Tentha Mandal gi general secretary Thangjam Brajekeshwar Punna Hingminasi Group PIZ gi marueba member as Ibo Chauba Maitai Publicity Secretary Haikam Chauba member M Bobby Devi L Santi Devi A Samola Devi L Landoni Devi Naurem Bromola amadi AAF ki publicity secretary M Kanta Singh na chingwa maruiba miui kyana sarugyak lepalaitana chatharakpa tengbang pibagi sarukam oina ngasi Dr Deven Usam ex MLA Wabaga Assembly constituency na kairaki miyamda nongma changdraba yadraba polam sing yenthokre pot yenba duga mari lenana mahakna
फोंदोखिबदा कोविड-19 की साफूना वानरबा मतम असिदा अखोय मसेल येंगथिनबा तोक्तुना धर्म की खेनबा थिदना पुन्ना नुसी चानना हिमिनसी अमसुंग लैंगाकना पीरिबा एसओपी गाकना मियामना चटपियु हाइना फोंदोखि कोविड की मसैके नंगबा मफम कया सांग सनब पोलम मतें पांचबगी थौरम मखा सफर कोइना मसिमक्सु अखोय केरकी ताम अखोय यवाबुंग हाइना खंगरिबा की मुस्लिम सिनावसिंग लेबा जगासी अखोय सी तारीख 13 तागदबने अदुबु तारीख 13 तारगसु अखोय तारीख 35 अकनबा कर्फ्यू लॉकडाउन से लेकिन मरम ओरकादा अखोय तारीख 13 अखोय कइरोइना चाना पोलम सेंग अदगी अखोय सिनी अदगी अखोय थाव आई साई साइटिंग गमजब खरा इतकी दोन तंबोइना आई मुस्लिम सिनाव युम चनीगा यांखैगा अमुको यूकोबिट की लमजिंग मखादा हांगलेबा बिष्णुपुर डिस्ट्रिक्ट कोविड-19 टास्क फोर्स ना डिस्ट्रिक्ट असिगी तोंगान तोंगान मफम सिंगदा लेरिबा टास्क फोर्स सिंगी फिबम येंगसिनबगा लोइना आयुष डिपार्टमेंट पिरकपा कोविड-19 के अनाब सिंगना चागदबा हिदाक सिंग टास्क फोर्स सिंगी खुथांगदा यंथोक्रे ngasi koina satuna yengsin khiba mafam sing adudi tawbul quasify amasung khoijuma na singbani loina na masage anaba amaga loina na containment zone da leiriba manipur gi saknai rawa film actor mayam na sp ingocha haina khangnaba actor asida hidak langthak amasung ngamjaba sel gi tengbang su pikhi ngasi gi khongsat adu da UCOBIT ki president ts narendra kc laisram assistant organization secretary amuko ts Dinesh advisor Bishnupur district COVID-19 task force amasung RK Ravikanta secretary general UCOBIT na sarugyaki tam thiraba iramdam asida su miyoi kaya gi punsi pikham na han khraba COVID-19 gi lalak asida amuko amadi United Clubs of Bishnupur district ki UCOBIT ki miyang makhada Bishnupur district COVID-19 task force amasemduna pandemic asina miyoi gidamak thongal phawba thokpa kinaraba matam asida task force asina thawai khubak ta haptuna sibana basangdana district asigi mafam kudemakta sin thungna खरे हेन खुदों चाद्रब इमुंग कयादा नोंगमगी चाखुम द संगबा पोलम कया यंथोकपद नतना कोविड मायक नरब हिदाक लंगथक कया सु डिस्ट्रिक्ट सिनबा थुंगना येनबा चिलिबा कथोकलब कोविड वारियर्स सिंग असिबु ताइबंग मपुन चानबिदुना मखोय पुनोंपु नादियक्तबा कोरोना सोकपंगमद्रबा मियोसिंग ओहिनबिउ हाइना ताइबंग मपुद निजेबगा लोइना युकोबिन लमजिंग ओइदुना कोविड लांथेंगरिबा बिष्णुपुर डिस्ट्रिक्ट कोविड-19 टास्क फोर्स बु आइगी माइकैदगिसु गमखैलितन थागचरी पुनोंपु सुखुरुमजरी